ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯌꯦꯡꯉꯝꯃꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ? ꯂꯩꯁꯤꯅ ꯉꯥꯎꯖꯔꯣ ꯑꯃ ꯃꯁꯛ ꯍꯥꯏꯒꯠꯇꯅ ꯐꯖꯕ ꯅꯨꯄꯥ ꯍꯦꯟꯊꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯋꯥ ꯀꯩ ꯍꯪꯒꯠꯅꯅ ꯆꯠꯂꯤꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯍꯥꯏꯕ? ꯄꯥꯔꯠ ꯑꯃ ꯁꯣꯏꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯐꯖꯕ ꯅꯨꯄꯤꯗ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯁꯤꯟꯊꯥ ꯇꯔꯪ ꯑꯃꯗꯅꯤ ꯃꯪꯉꯒ ꯂꯩꯔꯤꯁꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯥꯅ ꯌꯦꯡꯉꯝꯃꯤꯗꯨꯕꯨ ꯑꯩꯉꯣꯟꯗꯔ? ꯉꯥꯎꯔꯤ ꯀꯩꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯦ ꯍꯥꯏꯕ? ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯃꯒꯨꯟ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯃꯥꯜꯂꯤꯁꯤꯕꯨ ꯑꯩꯕꯨ ꯑꯁ ꯉꯥꯎꯔꯦ ꯀꯩ ꯖꯥꯗꯨ ꯃꯟꯇ꯭ꯔꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦꯃꯤ ꯑꯩꯕꯣ꯫ ꯊꯣꯏꯕꯤ ꯂꯩꯁꯤ ꯆꯞ ꯃꯥꯟꯅꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯒ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯆꯣꯏꯔꯣꯜꯅꯣ ꯁꯣꯅꯣ ꯊꯨꯡꯕꯤ? ꯈꯪꯉꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯁꯤꯗꯤ ꯉꯥꯎꯕ꯭ꯔꯣ ꯅꯣꯏꯕꯥꯅꯦ? ꯑꯁ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ? ꯑꯣꯏꯂꯣꯡ ꯃꯥꯟꯕꯤ ꯅꯣꯏ ꯑꯅꯤꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯤꯗꯤꯕ ꯏꯋꯥꯒ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯐꯠ ꯍꯥꯏꯗꯣꯛꯑꯝꯃꯒ ꯒꯝ ꯒꯝ ꯂꯥꯎꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯀꯩꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯍꯦꯟꯖꯜꯂꯝꯃꯦꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀ꯭ꯂꯥꯁ ꯑꯋꯥꯔ ꯑꯣꯏꯕꯅ ꯋꯥꯔꯤ ꯄꯥꯛ ꯁꯥꯟꯅꯗ꯭ꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯂꯦꯝꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯋꯥꯔꯤꯗꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯉꯥꯎꯁꯤꯟꯅꯕꯃꯛꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯇꯥꯏꯕꯪꯉꯟꯕꯅ ꯍꯦꯟꯊꯣꯏꯕꯅ ꯀꯩꯗꯧꯔꯛꯏꯕꯣ ꯅꯨꯄꯤꯗꯧꯅ? ꯃꯇꯥꯡꯁꯤꯗ ꯅꯨꯄꯥ ꯁꯥꯗꯅ ꯈꯣꯟꯋꯥ ꯏꯆꯥꯎ ꯆꯥꯎꯈꯩ ꯏꯇꯥꯎ ꯀꯥꯏꯅ ꯀꯧꯕ ꯌꯥꯕꯒꯤ ꯃꯇꯥꯡꯂꯣ? ꯈꯔ ꯊꯤꯍꯧꯔꯤꯁꯦ ꯌꯥꯅꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ꯫ ꯑꯗꯣ ꯀꯩ ꯋꯥꯔꯤ ꯂꯩꯔꯦ ꯅꯪꯅ ꯁꯤꯁꯤꯠ ꯀꯥꯟꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏꯗꯨꯕꯣ? ꯉꯔꯥꯡꯒꯤ ꯅꯪꯒꯤ ꯉꯥꯎꯕꯤꯗꯣ ꯉꯁꯤꯗꯤ ꯂꯨꯝꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯀꯨꯆꯨꯕꯨꯛꯇꯤ ꯑꯩ ꯐꯥꯎꯕ ꯉꯥꯎꯋꯦ ꯍꯥꯏꯕ ꯉꯧꯔꯣꯗꯅ? ꯅꯠꯇꯦ ꯑꯩꯗꯤ ꯑꯃꯨꯛ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ? ꯍꯥ ꯉꯥꯎꯕꯤꯔꯛꯑꯅꯣ ꯌꯥꯖꯔꯦ ꯏꯕꯣ꯫ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯗꯨꯒꯤ ꯉꯥꯎꯕꯤꯗꯣ ꯂꯥꯏꯌꯦꯡꯉꯒ ꯑꯣꯏꯔꯁꯨ ꯂꯧꯔꯗꯧꯅꯦ ꯑꯩꯗꯤ꯫ ꯏꯕꯣ ꯅꯪꯒꯤꯗꯃꯛꯅꯦ ꯄꯥꯈꯠꯄꯤꯔꯤꯁꯤ꯫ ꯉꯥꯎꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ ꯐꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩꯔꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯉꯧꯁꯣꯛꯄꯨꯗꯤ ꯉꯧꯔꯦ ꯍꯥꯏꯕꯕꯨ ꯖꯩꯍꯤꯔꯤꯌꯥꯗꯨꯅ ꯊꯤꯕꯣ ꯇꯥꯔꯝꯃꯗꯤ ꯅꯪꯒꯤꯗꯃꯛ ꯋꯥꯕꯤꯗꯕ ꯉꯝꯗꯦꯅꯦ꯫ ꯅꯪꯅ ꯀꯞꯇꯧꯗꯣ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯍꯦ꯫ ꯅꯇꯥꯎ ꯑꯃ ꯑꯣꯏꯅ ꯊꯦꯝꯕꯗꯁꯨ ꯉꯝꯗꯒꯨꯝ ꯇꯧ꯫ ꯅꯪꯒꯤ ꯅꯇꯧꯃꯛꯅ ꯅꯣꯛꯏꯒꯦ ꯍꯥꯏꯕꯁꯨ ꯉꯝꯃꯛꯏꯗꯣ꯫ ꯌꯥꯔꯦꯕꯣ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯉꯣꯟꯗ꯫ ꯐꯔꯦꯅꯦ ꯊꯤꯔꯝꯃꯦꯗꯅ ꯑꯗꯨꯝ ꯂꯧꯔꯅꯤ꯫ ꯑꯩ ꯐꯖꯔꯕꯅꯤꯅ ꯃꯥ ꯊꯤꯔꯁꯨ ꯌꯥꯔꯤ꯫ ꯍꯥꯏꯗꯤ ꯅꯨꯄꯥ ꯐꯖꯕꯅ ꯅꯨꯄꯤ ꯑꯊꯤꯕ ꯂꯧꯔꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯅꯕ꯫ ꯀꯔꯤꯒꯨꯝꯕ ꯀꯣꯛ ꯐꯖꯔꯝꯃꯕ ꯅꯪꯅ ꯑꯃꯨꯛ ꯀꯦꯟꯁꯤꯜꯂꯛꯑꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯆꯩꯅꯤꯀꯣ ꯅꯪꯅ ꯆꯥꯗꯣꯏꯁꯦ꯫ ꯉꯥꯎꯕꯤꯔꯣꯏꯗ ꯀꯩꯁꯨꯝꯇ ꯑꯗꯨꯒꯤ ꯋꯥꯗꯤ꯫ ꯂꯥꯏꯗ ꯈꯣꯏꯔꯝꯃꯨ ꯊꯤꯔꯝꯗꯕꯤ ꯍꯥꯏꯗꯅ꯫ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯒꯤ ꯑꯋꯥ ꯎꯕ ꯌꯥꯗꯕ ꯃꯤꯅꯤꯅꯦ꯫ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯝꯃꯗꯤ ꯚꯣꯠ ꯂꯦꯞꯇꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯏ ꯑꯗꯥꯏꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤꯗꯣ ꯀꯅꯥꯅꯣ ꯑꯃ ꯍꯧꯒꯠꯂꯨ ꯃꯁꯛ ꯌꯦꯡꯖꯒꯦꯗꯅ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎ ꯆꯔꯤ ꯇꯠꯀꯤ ꯇꯥꯛꯆꯔꯤꯕ ꯄꯔꯥꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯅꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯣ? ꯃꯌꯥꯝꯁꯨ ꯈꯪꯖꯍꯧꯅꯕ ꯈꯔ ꯑꯝꯇ ꯀꯟꯅ ꯍꯥꯏꯔꯛꯎꯁꯦ꯫ ꯍꯦꯟꯊꯣꯏꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯆꯥꯟꯅꯕꯗꯨꯁꯨ ꯆꯤꯡꯈꯠꯂꯤ꯫ ꯁꯥꯔ ꯁꯨꯝꯗꯧꯕꯅꯦꯕ ꯑꯗꯨꯕꯨꯔꯣ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯃꯈꯛ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯦ꯫ ꯑꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯌꯥꯝꯗꯗꯤ ꯀꯌꯥ ꯍꯥꯏꯗꯣꯛꯄꯗ ꯐꯖ ꯐꯠꯇꯕ ꯑꯗꯨꯅꯅꯦ ꯁꯥꯔꯅ ꯍꯥꯏꯌꯣ ꯍꯥꯏꯅ ꯐꯣꯔꯁ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯇꯧꯔꯤꯕ꯫ ꯇꯥꯏꯕꯪꯉꯟꯕ ꯏꯟꯒꯤꯠ ꯇꯧꯏ ꯍꯥꯏꯅꯣ ꯍꯥꯏꯕꯒꯤ ꯁꯥꯏꯟꯗꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ꯫ ꯑꯣꯖꯥꯗꯨꯅ ꯀꯩꯅꯣ ꯑꯃꯁꯤꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕꯣ ꯏꯪꯒꯤꯠꯀ ꯇꯧꯔꯛꯏꯁꯤꯅ? ꯑꯣꯖꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯍꯦꯟꯊꯣꯏꯕꯅ ꯁꯤꯒꯤ ꯋꯥꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ? ꯃꯌꯥꯝꯁꯤꯅ ꯍꯔꯥꯎꯕꯗꯧꯅ ꯍꯔꯥꯎꯔꯤꯕꯁꯤꯕꯣ ꯃꯤ ꯏꯀꯥꯏꯕ ꯄꯤꯕ ꯍꯥꯏꯗꯨꯔꯣ? ꯁꯥꯔꯒꯤ ꯔꯦꯁꯄꯦꯛ ꯎꯠꯄꯒꯤꯅꯤ ꯏꯪꯒꯤꯠ ꯑꯣꯏꯅ ꯍꯥꯏꯔꯛꯏꯁꯦ꯫ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯗꯤ ꯗꯣꯡꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯇꯧꯔꯤꯕꯁꯦ꯫ ꯑꯣꯖꯥꯗꯨꯅ ꯐꯔꯦꯅꯦ ꯅꯃꯥꯟꯅꯕꯅꯦ ꯈꯜꯂꯒ ꯍꯥꯏꯔꯛꯑꯣꯅꯦ꯫ ꯑꯣꯖꯥ ꯙꯅꯔꯕꯤ ꯂꯥꯏꯁ꯭ꯔꯝꯅꯁꯨ ꯍꯥꯏꯗꯨꯗꯤ ꯑꯣꯖꯥ ꯍꯥꯏꯁꯤꯗꯤ ꯃꯔꯨꯞꯀꯨꯝ ꯂꯣꯏꯅꯒꯗꯧꯅꯤꯅ꯫
Problem khudingmak oja ga tanadawni. Hiram khudingmak khangdabado oja da haidawni ne. Chanaba aibu ekta haido hairibro. Sir, aidi ikai. Pharise, haididi haidoge. Ngasaidagi ojana hairibado kibadi lairadana mano oina henjilai. Khawdimlaga hekta smart oina dum paukhum pithoi. Adubro, ibani na ngasaidagi sanariba wari sai. My future gi kaino gini. Sir, ada labna ubade yamna phajaba. Aisa mangmanda pungaw hek ngawruri. Ada nakna ubada thiramni phajaramni sum debate kharidi tawkri. Sinida wari haibabu natrai tawbe. Amadusu hoi haibagum mangaktu fet ekta haijilai. Taibangan bade pakhatpana loirabani. Haibadi karino matau chanabana mana ojada hairiba wahaidubu ngasidi soidana principal kada soidana changani haibagi wakhanda matha sabana loirabani. Adubu oja masu angakpani. Ngangakadra khanbani. Adubu ngangakidri. Mana dum hena mateng pangsilai. Oja khudimak manade. School khudimak ke luna satrabu tawba oja amadi adum laibani. Phagi jugaida adum tawba satra mayamgi sanafam oiba oina jabam oiba adumak haini haiba haiman batho oi. Ngasigi changaiba oja sesu pungak hek ngakre. Taibangan bade oja makki mataw makne animak henjinate wahang paukhomde. Satra mayamdo anido hek yengbada ya umjanba kawiduni. Ojadu ta ibalairi tu phat ekta khumjillaga henthoi bana khumdora iba paukhomduda masu mateng oina pangsilai. Haima adudi aina khoi hainaba subject ni ne. Hai nangi se doide love at distance side haido oidoni ne natra ne. Adudi nungai bani hey. Manghadana pangu udana laknabiga sanarakto. Mitmangdaga pangthok ekta chungthorakpani ne. Chare chana tumme tumna lairik pare hekta laita chungthorakpani ne. Aduni mi sir chap ekmanai mi aingonda tawrisina handage. Ima hanubidubo hekta ma oina usilaktana pharak taribani mi. Punga hoi ngahole aisi mana. Matamna ni ne hey. Nangbo tai lairi ne. College sidaga yawbran hey. Nangbo thaina noi medam dusu nangi dumaina aisu ngawraga college amatada taminaba oiramdana kayada haraukhrese. Nungbu nuksine pakhang oininge in heujiktada. Henthoi bana college sida moi haraujanaba yawi haina haijillarasine. Aidawna moisu puning langtakna halake. Hoi yawi. Hairaduna mamanaba janabaduda mechi phat khapjeli. Tanjana charisu matangduda bel hek takhre. Ojadusu nang yai ko yang yai. Haiduna harauna thokre. Oja hek thokkibaga pakhang phare khanjaba mayamdo angang amadagi henna langi. Khoi ngangbaga hek mani ngarang. Somdana kamdauri chap mane. Hospital do specialist doctor do join tawbaga mayamdo pura kainomdani haraunariba. Anaba kayagi noknabaga haraunabaga punsi sangna hingangi hingaloi khutta leiriba doctor ne hainaribani. Adunabu haraunaribani. Chahi kya pharaktraba laina do doctor mana la aglayeng bitrabasu anaba ngai hakte kokpagum hektawi. Leiriba nurse amade hanagi leiramba doctor makhaisu haraunai. Haibade patient mayamgi harauba tayamba uba haibase doctor oiba makhoigide achauba mai pakpa haraubage mami amatai. Amaromdana thoidokna haithoi singthoiraba specialist doctor ne haiba maknasu haimanba thokte. Asumna taunadana nurse amadi doctor mayamdo koichen cheli. Doctor adubu lakpada harau tayamna oknaba haiduna lambida lae haiba pau asi tabana mayamda hena charangna hanba haibadumak oi. Harau banungaiba charangnaba hospital do mikuptuda anaba layeng phamni haibamak doctor loinamaksu kauramgani thajai. Karigidamaksu kayada haraunaribano haibagi maramni. Psychogi warta doctor watpa maramna thoidok hendokna haraunaba phawbani. Ngayhakki mikuptude lila yengba lakpa miyamna
ꯅꯤꯟꯕꯗꯨꯒ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏ꯫ ꯀꯩꯒꯤ ꯗꯣꯛꯇꯔ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯔꯨ ꯂꯩꯍꯜꯂꯤꯕꯅꯣ ꯈꯪꯗꯦ ꯃꯁꯥꯅ ꯐꯥꯎꯕ, ꯑꯗꯨꯕꯨ ꯐꯥꯎꯍꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯌꯥꯗꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯑꯦ ꯃꯐꯝꯗꯨꯃꯛꯇꯗ ꯂꯩꯔꯝꯂꯤꯕ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝꯗꯨ ꯑꯃꯃꯝꯗ ꯑꯣꯏꯅ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯍꯦꯟꯗꯁꯦꯛ ꯇꯧꯗꯨꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔꯗꯨ ꯃꯁꯥꯅ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯅꯕ ꯑꯣꯏꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯣꯏꯅ ꯇꯦꯜꯂꯞꯅ ꯃꯤꯡꯈꯛ ꯑꯣꯏꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐꯈꯩꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯏꯁꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯣꯏꯅ ꯁꯥꯡꯗꯕꯤꯗ ꯃꯤꯡꯈꯛ ꯑꯣꯏꯅ ꯍꯥꯏꯖꯒꯦ꯫ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯃꯤꯡ ꯗꯣꯛꯇꯔ ꯂꯥꯟꯁꯅꯥ ꯔꯥꯖꯀꯨꯃꯥꯔ, ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯁꯥꯏꯀ꯭ꯔꯤꯗ꯫ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ, ꯎꯕꯃꯛꯇꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯍꯥꯞꯄ ꯍꯥꯏꯔꯒꯗꯤ ꯋꯥꯡ ꯆꯥꯎꯕ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨ ꯑꯃꯅꯤ꯫ ꯐꯅ ꯐꯖꯔꯕꯁꯨ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯐꯖꯗꯦ ꯐꯖꯩ ꯍꯥꯏꯅꯁꯨ ꯂꯧꯅꯗꯦ꯫ ꯑꯗꯨꯃꯛꯇꯨ ꯍꯦꯛ ꯊꯣꯛꯇ꯭ꯔꯤ꯫ ꯃꯁꯥꯒꯤ ꯁꯤꯟꯐꯝꯅꯔꯥ ꯃꯁꯥ ꯃꯎ ꯐꯤꯠ ꯑꯣꯏꯕꯅꯔꯥ ꯌꯦꯡꯕꯗ ꯑꯗꯨꯝ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯍꯟꯕꯗꯨꯅꯤ꯫ ꯅꯔꯁ ꯑꯃꯅ, ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯉꯥꯎꯁꯤꯜꯂꯤ, ꯑꯩꯒꯤ ꯅꯨꯄꯥꯒ ꯀꯥꯏꯅꯊꯣꯛꯑꯁꯤꯔꯥ ꯈꯜꯂꯛꯏꯅꯦ ꯋꯥꯈꯜꯁꯤꯗ꯫ ꯅꯔꯁ ꯑꯃꯅ ꯑꯃꯨꯛ, ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ? ꯑꯗꯨꯕꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯁꯤꯗꯤ ꯐꯖꯩꯍꯦ, ꯇꯤꯟꯒ ꯇꯥꯏ, ꯌꯥꯒꯁꯦ ꯍꯌꯤꯡ ꯆꯪꯕ ꯈꯪꯗ꯭ꯔꯦꯗꯣ ꯇꯧꯔꯦ ꯍꯥꯏꯕ꯫ ꯑꯩ ꯐꯥꯎꯕ ꯍꯥꯏꯖꯕ ꯋꯥꯅꯤ, ꯁꯨꯝ ꯉꯥꯎꯁꯤꯜꯂꯛꯏ꯫ ꯃꯃꯤꯡꯅ ꯃꯔꯣꯟ ꯑꯃ ꯐꯖꯕꯅꯦ, ꯂꯨꯝ ꯂꯨꯝꯕꯦꯛ ꯂꯥꯎꯏ꯫ ꯅꯔꯁ ꯑꯃꯅ ꯑꯃꯨꯛ, ꯍꯩ, ꯃꯤ ꯃꯥꯒꯤ ꯀꯣꯏꯅꯖꯕ ꯂꯩꯔꯝꯒꯅꯤꯕ, ꯅꯣꯏꯕꯨ ꯌꯥꯝ ꯈꯠꯀꯅꯣ ꯃꯤ, ꯑꯃꯨꯛ ꯍꯣꯞꯇ ꯕꯤꯗꯥꯏ ꯁꯩꯌꯧꯗ ꯃꯩꯁꯥ ꯇꯥꯅꯅꯤꯀꯣ꯫ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯒꯗꯤ ꯏꯕꯦꯝꯃ ꯁꯤꯔꯤꯟꯁ ꯄꯥꯏꯗꯧ ꯅꯠꯇꯦ, ꯅꯪꯒꯤꯗꯨꯗꯤꯅꯦ ꯁꯦꯁꯦ ꯋꯥꯔꯤ ꯏꯗꯧꯕ ꯁꯥꯍꯤꯇ꯭ꯌꯥꯅꯦ ꯅꯪꯒꯤꯗꯨꯗꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯩꯇꯕ ꯋꯥꯍꯩ ꯑꯃꯗ ꯉꯥꯡꯉꯦ ꯍꯥꯏꯕ꯫ ꯈꯔ ꯇꯧꯔꯛꯄ꯭ꯔꯥ? ꯑꯣꯜ ꯔꯥꯎꯟꯗꯦꯗꯀꯤ ꯃꯤꯅꯦ ꯑꯩꯈꯣꯏꯗꯤ, ꯑꯗꯨꯅꯅꯤ, ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯍꯩꯔꯛꯀꯅꯤ, ꯁꯦꯁ꯫ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯁꯦꯁꯁꯦ, ꯀꯅꯥꯃꯛꯅ ꯇꯝꯕꯤꯔꯝꯃꯤꯅꯣ ꯈꯪꯗꯦ ꯃꯤ꯫ ꯀꯩꯅꯣ ꯅꯔꯁ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯁꯦꯁꯀ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯦ? ꯅꯔꯁ ꯈꯔ ꯑꯣꯏꯔꯦꯅ ꯁꯦꯁ ꯍꯥꯏꯕ ꯈꯛ ꯌꯥꯔꯣꯏ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯏꯁꯥ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ꯫ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯧꯔꯁꯤ, ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝꯁꯦ ꯃꯊꯪ ꯌꯥꯝꯅ ꯍꯥꯏꯔꯛꯇ ꯋꯥꯠꯂꯤ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯉꯥꯎꯖꯈꯤꯒꯦ ꯑꯩꯈꯣꯏ ꯀ꯭ꯔꯁ ꯇꯥꯃꯣ ꯂꯥꯟꯁꯅꯥꯗ꯫ ꯀꯔꯤꯕ? ꯅꯪꯒꯤꯗꯨꯗꯤ ꯀꯔꯁ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠꯇꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯂꯣ? ꯁꯤꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯈꯣꯏꯅꯔꯦ, ꯍꯦ ꯑꯗꯨꯒꯤ ꯋꯥꯇꯥꯅꯤꯅꯦ ꯍꯥ꯫ ꯌꯥꯔꯦꯀꯣ ꯈꯔ ꯈꯤꯒꯠꯂꯗꯤ, ꯑꯉꯥꯎꯕꯤ ꯃꯌꯥꯝ ꯁꯦꯟꯅꯕ꯭ꯔꯥꯕꯨ ꯂꯥꯁꯇ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯑꯉꯥꯎꯕꯤ ꯑꯣꯏꯗꯧꯕ, ꯁꯣꯏꯔꯔꯣꯏꯗꯕꯅꯤꯀꯣ꯫ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯉꯥꯎꯔꯤꯗꯨꯗꯤ, ꯅꯪ ꯉꯥꯎꯗꯦꯒ ꯈꯟꯖꯔꯤꯔꯣ? ꯍꯥ, ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯃꯁꯥꯅꯒ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯣꯏꯅꯒ ꯈꯟꯖꯩꯀꯣ꯫ ꯆꯤꯟꯈꯥꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯦ ꯇꯧꯔꯛꯏ, ꯊꯨꯅ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯇꯣꯛꯍꯧꯔꯁꯤꯀꯣ꯫ ꯊꯦꯡꯛ ꯌꯨ ꯑꯍꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯑꯕ ꯃꯇꯨꯡꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯗꯨꯒ ꯍꯥꯏꯐꯦꯠ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯗ ꯕꯦꯝꯃ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯕꯦꯝꯃ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯑꯣꯏ, ꯋꯥꯍꯩꯗꯨ ꯐꯥꯎꯕ ꯄꯜꯍꯟꯅꯤꯡꯉꯣꯏ꯫ ꯗꯣꯛꯇꯔꯅ, ꯍꯩ ꯕꯦꯝꯃ, ꯅꯪꯕꯨ ꯑꯗ ꯑꯗꯨꯝ ꯂꯦꯞ ꯂꯩꯔꯕꯣ? ꯁꯤꯗ ꯂꯥꯛꯑꯣꯅꯦ, ꯉꯁꯤ ꯗꯣꯛꯇꯔ ꯑꯅꯧꯕ ꯑꯃꯁꯨ ꯂꯥꯛꯏꯅꯦ, ꯅꯣꯏ ꯃꯌꯥꯝ ꯂꯥꯌꯦꯡꯅꯕ꯫ ꯕꯦꯝꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯣꯛꯇ ꯌꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯌꯥꯝꯅꯒ ꯅꯣꯛꯄ ꯅꯠꯇꯦ, ꯍꯥꯏꯐꯦꯠ ꯈꯛ ꯅꯣꯛꯄꯗ ꯐꯥꯎꯕ ꯃꯥꯒꯤ ꯄꯣꯇꯛ ꯇꯧꯕ ꯃꯌꯥꯗꯨꯒ ꯀꯨꯇꯛ ꯇꯧꯕ ꯈꯖꯥꯏꯗꯨꯗꯗꯤ ꯑꯎꯕ ꯀꯅꯥꯅ ꯃꯁꯤ ꯐꯖꯗꯦ ꯍꯥꯏꯕ ꯍꯦꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯃꯛꯅꯤ, ꯂꯥꯟꯁꯅꯥ ꯃꯁꯥ ꯐꯥꯎꯕ ꯍꯦꯛ ꯑꯉꯥꯡꯗꯨꯗ ꯃꯤꯇꯥꯐꯝ ꯑꯣꯏꯔꯨꯔꯦ꯫ ꯑꯗꯨꯛ ꯐꯖꯕꯤ ꯑꯃꯅ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯗꯨꯛ ꯆꯪꯈꯣꯜꯂꯤꯁꯤꯕꯨ? ꯀꯃꯥꯏꯅ ꯉꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤꯗꯨꯁꯨ ꯈꯨꯗꯛꯇ ꯍꯦꯛ ꯍꯪꯅꯤꯡꯗꯕ ꯅꯠꯇꯦ꯫ ꯕꯦꯝꯃꯅ, ꯗꯣꯛꯇꯔ ꯃꯌꯥꯝꯒ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯤꯕ꯫ ꯗꯣꯛꯇꯔ ꯂꯥꯟꯁꯅꯥꯅ, ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ? ꯑꯩꯈꯣꯏꯗꯤ ꯐꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ,
ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯁꯨꯝ ꯅꯣꯡꯃꯇ ꯑꯩꯒꯤ ꯀꯥꯁꯤꯗ ꯁꯨꯝꯅ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯎꯗ꯭ꯔꯤ꯫ ꯃꯃꯥꯡꯗ ꯑꯗ ꯑꯁꯨꯝ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯑꯍꯟ ꯑꯣꯏꯔꯞ ꯇꯧꯕ ꯍꯥꯟꯅꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯍꯦ, ꯑꯗꯨꯒꯤꯔꯣ ꯍꯥꯏꯁꯦ? ꯅꯍꯥꯟꯈꯩꯗꯤ ꯑꯅꯧꯕ ꯂꯥꯛꯇꯕ, ꯑꯗꯨꯒꯤ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯂꯞꯅ ꯄꯤꯔꯁꯤꯔꯥꯅ ꯇꯧꯔꯕ꯫ ꯑꯗꯨꯝꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯇꯧꯔꯛꯄ ꯐꯥꯒꯤꯗꯨꯗ ꯃꯌꯥꯝ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯈꯩꯗꯨ ꯅꯣꯛꯏ꯫ ꯕꯦꯝꯃꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯃꯤꯀꯨꯞꯇꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯅꯨꯡꯉꯥꯏꯔꯤ꯫ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯍꯦꯛ ꯀꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯤꯅꯕꯨ ꯍꯥꯏꯅꯔꯤꯕꯅꯤ ꯅꯣꯛꯄꯅ ꯄꯨꯟꯁꯤ ꯁꯥꯡꯇꯣꯛꯍꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯗꯣꯛꯇꯔ ꯂꯟꯆꯅꯥꯅ ꯕꯦꯝꯃ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯁꯦ? ꯃꯥꯅꯦ ꯗꯣꯛꯇꯔ꯫ ꯑꯁꯨꯛ ꯃꯁꯛ ꯐꯖꯔꯒ ꯅꯥꯔꯛ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯂꯩꯁꯥꯕꯤꯁꯨ ꯐꯥꯖꯤꯜꯂꯛꯑꯦ, ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯒ ꯌꯧꯔꯛꯑꯕꯅꯤꯅ ꯅꯥꯕꯁꯦ ꯐꯍꯟꯗ ꯌꯥꯔꯔꯣꯏ꯫ ꯅꯠꯇ꯭ꯔꯥꯅꯦ? ꯀꯣꯏꯕꯒ ꯆꯠꯅꯤꯡꯗ꯭ꯔꯣꯕ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯒ? ꯆꯠꯅꯤꯡꯉꯦ꯫ ꯑꯗ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇꯤꯌꯦ ꯗꯣꯛꯇꯔ, ꯀꯅꯥꯒ ꯆꯠꯇꯣꯏꯕ? ꯑꯣ, ꯂꯩꯇ꯭ꯔꯒꯅ ꯑꯩꯅ ꯍꯦꯛ ꯄꯨꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯕꯦꯝꯃ ꯃꯉꯛꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯣꯊꯥꯖꯍꯧꯔꯣ꯫ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯛꯁꯤꯔ ꯗꯣꯛꯇꯔ? ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯏ ꯕꯦꯝꯃꯒꯤ ꯀꯥꯗꯒꯤ꯫ ꯑꯁꯨꯝꯅ ꯂꯟꯆꯅꯥꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯗꯨꯒꯤ ꯔꯨꯝꯁꯤꯡꯗꯨꯗ ꯆꯪꯗꯨꯅ ꯑꯌꯥꯝꯕꯃꯛ ꯈꯪꯗ꯭ꯔꯃꯛꯁꯨ ꯈꯔꯗꯤ ꯃꯁꯛ ꯃꯃꯤꯡꯗꯨ ꯈꯪꯅꯔꯤ꯫